Great Wall of China gi hek manakta researchers team mamana leinungda u machet khara phumlaga leiramba thengnakhi aduga masida yamna ngaklibasi u machet asi sahi lising ani surbu uni aduga masida yamna angakpa maongda Chinese mayekta kariguma khara su iramki iramliba mayek sing adu Chinese translator neklaga translate tohonma matamda iramliba wahi sing adu mayamadu loina angakpa oinaki chahi khudingi China gi Beijing haribam fum sida mioi kyana lam koiba lagnari mafum sida Great Wall of China haina khangnaba prithivida mioi basingna saba structure singi manungda khwaidagi chawba singi manungda chaliba structure asi mipum khudingmakna yengba lagnai Great Wall of China asi asukumdik chawbana aikoina leimaidagi yengba natraga drone guma sizinaba taragasu amukta pulap ubadi phangde masi amukta pulap uba phange hairagadi leimaidagi 500 km wangna outer space ta leiriba satellite asina photo kaplaga ugadorivani aduga masigi chawkraba structure sida sinma thungna makhongna chatpa ngambasi subnagi mioi khara khaktani mioi ohumda 1984 gi matamda mafam asi thungna chatkhemadi madugi mission asida tha 13 muk haibadi numit 410 muk changki masigi wall asi mafam kharana awang machingi mathakta sai aduga kharana yamna asongba jungle amadi kharana desert ta sai double story gi yum amagum wangba aduga 20 feet muk pakpa amadi asugimadik sangba mafam asi khongna sinba thungna chatpada numit 410 changlagadi masi thainigi matamdu kamdongna mi kyamna saramgani habisi tasengna angakpa amani asugamna chawba wall ama sabagi maramasi karino amadi thainigi matamda masibu saramliba mioi sing asina kana oirabazano aduga wall asigi manungda aikoina khangdaba kari aronbaga leiribazano wall asigi maramda wahang kya pokum phangdana leirami adubu matamgi matungna technology chawkhalakpadagi wall asigi maramda hana khanglamdaba kya su khangba ngamlakhi Beijing dagi 100 km muk chatlaga leiriba Jinsan Ling Mountain asida leiriba Great Wall of China gi sarukase adum original condition da leiri habdi thaina sakiba masang mongodu amata tek takaidana chap manana leiri satellite mateng yengma matamda madugi data gi matungina wall asi awangma chingdol kya gi matona sai aduga fit chama chama muk kanaraga masigi watch tower si sai watch tower kudimakta nuksa fazana changnanaba thongnau fazana palimadi watch tower amada yamdravada mioi yankhai mukki leifam su lei experts singna phongdokpada Great Wall of China asida punna watch tower asi lising kun manga muk lei haina phongdokli hauji aikoina uriba Great Wall of China gi ayam saruk asi China gi Ming Dynasty gi matamda saramba ngaktani Jinsan Ling gi wall saruk amadi watch tower asi ngasidagi chahi chatruk yankhai gi mamangda saramba ngaktani wall asida makhun macha macha mayam su leirame amadi experts singna thajabada masi wall asida thawoina haplamba oiramgani haina thajanai aduga masigi makhun asi haplambagi maramasi experts singna thajabada yeknabana landarakpa matamda makhul sidagi achauba fireball kya kapthoraklaga yeknaba singdagi ngakthoknaba oigani haina thajanai wall asi icham chamba wall na temasi khwaidagi sathiba defense system amani haina thajanai adubu matam aduda Ming Dynasty gi army sing aduda landaba ngamliba kanglup asina kana oirabazano satellite ki data gi matungna wall asigi north thang masarukta asongba jungle ma thengna khiduga mafum aduda thaini gi matamda mongols kanglup asi leramki matam aduda mongol singna China da yamna toina landaduna mafum aduda amangta kya yamna toina thoganki asumna yamna toina landarakpa amadi mongol singna China da gi loot kya tokiwa asitagi mingi mioi singna mafum aduda wall asi mongol sing changba ngamdanaba sakibani wall asigi saruk ayamba matam aduda mioi singna changbada yamna kudong sada mafumda sarami aduna experts singi wakhalda achau achau bunung si kamdongna puraga wall asi sakibano haibagi achau bo wahang ama leiramki masigi wahang asigi pauku masi khangnanaba wall asi apunbagi 3D model ama drone gi matengna semlami aduga drone gi footage adu fazana analyze tawrba matungda hana khanglamdaba kya su khanglaki drone gi footage dagi semba 3D model adugi wall gi basement aduda experts singna angakpa ama thengnaki wall adugi makhada thongwan ba lambi ama leirama thengnaki experts singna thajabada thong si secret mission gumba da sijanaba thong oigani haina thajanai adubu khwaidagi ngaklibasna wall asi mongol dagi ngakthongnaba saba taragadi wall asigi makhada kari gi thong asi amuk haplibano haibasni wall asigi akaknaba saruk kharada masiguma thong asi yankhai muk thengnaki experts singna phongdokpada thong asi Ming army singna tumina Mongol army saraga thoroklaga Mongol army singbu tumina makoi gi kemta landabagi oigani haina phongdokhi
Thong asikang natana wall asida atopa amasu thengnakhi. Drone gi footage aduda experts singna secret tunnel amsu leiramba thengnakhi. Tunnel gi sangpham gi thong asi yengmu matamda atai leiramba thong singdagi su khara tongali adura masi atenba matamda wall asi thukairaga semkibu oigani haina phongdokhi. Tunnel adu fazana study tawrba matungda masi wall gi mapandagi nattaba manunglomdagi thukairaga semlakpani havisi khangba ngamkhi. Adubu hojik leiriba wahang asi thong atai su leina karigi tunnel asi muk manunglomdagi hulaklibno havisni. Research amagi matungna tunnel asi wall asina saba matamda dum sakibani haina phongdokhi. Aduna tunnel asi sabagi maramsu soidanamaki leiramgani haina thajarami. Tunnel asi sabagi maram asi Mongol singna wall asi attack tarok matamda Ming army singna tunnel sidagi faurga tumina thoraklaga Mongol singi maningdagi amuk landabagi oigani haina phongdokhi. Aduga tunnel asi thokpam asi masi khaktani kairaga leiramasi. Adubu tunnel asi masi khang natana atopa kasu wall asida soidana leiramgani haina phongdokhi. Aduga wahang amana amuk Great Wall of China asi kyamuk yamna sangbajano amadi masigi achouba defense system masigi headquarter asi kadaida leibjano. Experts singna wall asi satellite data gi matungina track tobu matamda wall asi eastern China dagi awangba chingkya lalaga Gobi desert fawba leiramki. Masigi sangkrabu wall asi Ming Dynasty na ngasidagi chahi satruk yangkai gi mamangda sarambani. Tasengna makidi Great Wall of China asi Sin Dynasty gi matamdagi saba horukhibani dubu ayamba sarukti Ming Dynasty na sakibani amadi mapung fankibani. Aduna masi Ming Great Wall haina su khangnai. Ming Great Wall asi chawrakna 8,850 km muk sange duga masi ngasi aikoina uba phangma saruk khaktani. Adubu apunba Great Wall of China gi asang masi chawrakna 21,000 km muk oi. Great Wall of China gi saruk kharadi samudrada loi aduga horukphamna Gobi desert tagi oi. Adugu mafam aduda achouba fortress amsu leiramki. Masina wall gi atai watchtower singdagi su yamna chawba hele aduna Ming army gi headquarter si masina oigani haina experts singna phongdokhi. Experts singna Ming wall si Gobi desert ta loibine haina khalambani adubu satellite ki image amna research team bumba loina angakpa oinki. Satellite ki image amada Gobi desert ta gi hentoklaga akaiba wall macet kharasu yamna sangna leiramba thengnakhi. Masigi wall asina atai Great Wall of China gi wall dagi su yamna liraba wall mali amadi ayamba saruksu loina kairaba ngaktani. Ming wall gi fortress adudagi 250 km muk chatlaga leba wall asi study tawbu matamda masi Ming wall dagi su hena liraba wall ni habisi khangma ngamki. Researchers amadi archaeologists singna mafam dudagi atekpa tenzai maton kasu phangki. Atekpa tenzai maton singadu kyam lirabano khangnanaba carbon dating torami. Carbon dating tawbu matamda tenzai maton singadu chahi lising aniga chani muk suraba ngakta oiramki. Posak asi Ming Dynasty dagi su chahi lising amaga chonga hena liraba posak oiramki. Adubu khwaidagi ngaklibasina matam aduda mafum asida Ming Dynasty natraga Mongol su amata leiba nate. Aduna mafum asida wall asi kanana kari maramgi saramlibana habisi yamna angakpa ama oinaki. Wall asi khangnatana leibangna saba masigi structure asigumbasu faniyam thengnarami. Adubu masi karino habidi chap chaba khangba ngamlamde. Madugi matung sum thejiluba matamda evidence kya mathang phanglakhi amadi maduna research te madu loina angakpa oinaki. Akaiba wall aduga loina na makoina u macet kya su thengnakhi amadi maduda Chinese mayekta kariguma kharasu iramki. Lainungda phumlaga asukoina leiramba chahi lising animuk hena liraba u macet asi tekta kaidana mayek singrasu amatta mutna mayek singna leiramki. Mayek singro translate tobu matamda posak asi military commander na seasonaba amadi iramliba aduna instruction gumbagi wahai uramki. Iramliba wahai asi hansingna attack torokpa matamda watchtower khudingdagi flag hairakadabani. Adubu numidangda attack torokpa oiragadi watchtower singaduda mai tharakadabani haina iramki. Hans kanglo basi mafum asida ngasidagi chahi lising aniga chani gi mamangda leiramani aduga makoigi army asi Mongol army singdagi su yamna sathiba hele. U mazet aduda irambada kariguma sagol lan mi lising muk laglagadi khudna sign tawrga signal pirakadabani haina su iramki. Masi pumnam asi kupna study tawrba matungda ngasagi structure asu chahi lising ani muk helaba watchtower ni habisi khangma ngamki. Structure adu matam aduda wall oina leiraga punna samnarambani haina phongdokhi. Evidence kharagi matungna wall asi border ngangnaba khang natna Silk Route asi su ngangnaba sakibani habisi khangma ngamki. Silk Route asi thainagi matamda China na eastern amadi western countries singa trade tawbagi lambi amani.
Masigi route asida ayamana silk thread tawi aduna route asi silk route haina khangnakibani. Matam adugi China gi economy asida silk route asi yamna maru eduna route asi matam bumada China na kupna senaraga leramki. Experts singi matungina masigi wall asigi asangmasi 12,000 kilometer muk oigini haina phongdokimadi masina Ming wall gisu yamna sangba heli haina phongdoki. Asumna Great Wall of China gi apunba length asi 21,000 kilometer muk oi. Report amagi matungina Great Wall of China gi 40% mukti loina tumkhre haina phongdokli. Aduga sumnagi Ming Dynasty gi wall asi sahaba matamda workers lakh mari mukki mathwai sumang ki haina phongdoki. Wall asi sakiba mi ayamba maralebagi punishment oina nampuda loina thabak tohon kivana ayamani haina phongdokli. Aduga workers ayamba wall asi sahaba matamda adum wall asi ga punna phungkibasu fanayam yauki haina thasanai.